खुरुमजरे ISTV की थमोई की पाउदम मिरेंग ताबिरिबा पुनमकु तराम नोकचरे थमोई की पाउदम हाइबा प्रोग्राम असि सागी थमोइदा फाउरिबा इहुल कया अदुबु मयामदा योहंदुना मयामदा खंगननरबुगी दमक पुथोकचबा प्रोग्राम अमनि प्रोग्राम असि की सरुगा मोइना आइना लेजरिबा मफम असिना मोइरांग खोमदा लैबा समासके हाई स्कूल दा हांगिबा रिलीफ के मसिदा लांजेनदुना लैबा मयाम असिगी थमोई की पाउदम अदु मयाम पुनम येंग तामिनसि हामदा इमागी मिंग अदुगा करी लमदगी लांजेनर पुनः हबदम तक Sampur Hingga Lekai Naucha Selakpan Numitudati Sire na Kale Isu Nupije Chekpan Nagi Langnare Siju Kape Wandhagetawe Nagi Kojin Maninga How Malay Jati Manadaba Moina Pate Oiba and the Hinji Malay and the Pungani Ada Chentoga Mazu Pakaleba Mitai Lena Mutobi Gadarana and they could be said Matalon Gares Chibai Marata and the Moina Takayama Lambidagi Garina Muhonbide came to the Kojisibai came to the Mapanile. Adugi Tola Aga Mojina Matat Tintopire, Tuibong da Opireko, Mugi Garida Mutinbire Moirangi Kole Sesita and the Isaga in Imanang Panganam Sole Isi Imabu Itera Lairo Nagampana Tarapaneva. They say the Anova hang, yes, the Lapana Kana, the Womale. I lay Jedramina Blue Copocas at Manare. Pashanunjal, always a horrible upay later ever. People she buy in a pity ever. She come out young. I just even Imagi Punchi, Horopataki, Adum, a wabbit of the tie. And the game which they the Karaparilla and the Halam told me, Jessie, how get away. I Milo in a tonary bone to me, evoke lazy and tame the cotton toracanimatic, Handere. See the lyric and the topo educate. She's in the hand shatter my Antonado, Lunge Lake, the Nagamoro, Makuka Chaibato, and the magic Wakanua Bayati have. Do Asian Wakanji, Ajoji, Tower, Lancella Sida, Muxum, Quaking, and Iran, and Moroga Satraman, who took you to the qua. Buy them and Doctor the Put of Shoe, Mayam Nabuti Yingbi, Angan Kaisina to Imabo, when Yingbi, Kitangam, the Isinang Parabak, Kamaitoria, Hangi, and do Agi cut the labor, do me cut the labor, Commander didn't. PJ Pita and high pay one, do you? Can you think of chicken as a more the higher that I have? And the Gumagi Awaba, as Ima the thing, I which walked here, Chang by Muchow. Isa Pangi, great Kainabi, I told you. Moina Morang, the lay, I see the later. Wari Tantana, the way to Tanabam later ever Ima. I was a cheated, I know. Hosixi, Grandma interroga de Hanagi Puchi to help Pianica having a colon lay people. Taji Tajade Qua Taji Tajade, Mayam Changaga Buti, Kuchulay Nico, Agi Pokna Pamnina, Adurekasu, Changba Paknam Domande, Namdomande. Mayam Jina Mating Pangvira Tingam Gani, do a cookie cucina dingam. Killing I lay up. Do Mayami Chatpado, Koju in the tavern. See Madi, Hibum Kandida, I don't know.
ꯍꯧꯕꯗꯤ ꯍꯧꯅ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯏꯃꯥ ꯍꯣꯏꯅ ꯍꯧꯖꯤꯛ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅ ꯍꯥꯏꯕꯤꯔꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯔꯝꯍꯥꯏꯅ ꯂꯩꯒꯦ ꯑꯗꯨꯝ ꯃꯩꯇꯩꯁꯦ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯍꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯌꯨꯝꯊꯪꯅꯩ ꯍꯤꯟꯖꯥꯡ ꯊꯤꯟꯅꯔꯤꯅꯤ ꯏꯆꯦ ꯅꯪ ꯀꯩ ꯊꯣꯡꯉꯤ ꯏꯔꯣꯜꯂꯤ ꯈꯔ ꯄꯤꯔꯛꯎ ꯑꯩ ꯃꯣꯏꯒꯤ ꯉꯥ ꯆꯥꯛ ꯄꯣꯔꯛꯄ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯄꯣꯔꯛ ꯏꯆꯦ ꯅꯪ ꯊꯣꯡꯉꯛꯑꯣ ꯑꯩ ꯆꯥꯁꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯅ ꯊꯣꯡꯕꯗꯤ ꯅꯪ ꯆꯥꯗꯕꯅꯤꯅ ꯏꯃꯥ ꯊꯣꯡꯉꯛꯎ ꯏꯆꯦ ꯊꯣꯡꯉꯛꯎ ꯑꯗꯨꯝ ꯍꯥꯏ ꯆꯥꯃꯤꯟꯅꯔꯤꯅꯤ ꯉꯁꯤ ꯅꯨꯡꯗꯥꯡꯁꯨ ꯉꯥ ꯑꯃ ꯇꯥꯎꯔꯦ ꯁꯣꯏꯖꯤꯟ ꯏꯔꯣꯜꯂꯦ ꯃꯣꯏꯗꯤ ꯁꯣꯏꯖꯤꯟ ꯄꯥꯝꯃꯦꯕ ꯏꯔꯣꯜꯂ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂ ꯃꯩ ꯊꯥꯔꯛꯑꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯤꯅꯤ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯠꯇꯦꯕ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯗꯨ ꯐꯅꯌꯥꯝ ꯊꯥꯞꯄꯦꯕ ꯑꯁꯤ ꯒꯣꯂꯥꯏꯁꯦ ꯊꯥꯎ ꯋꯤꯟ ꯂꯩꯕꯗꯨ ꯑꯗꯩ ꯑꯗꯨ ꯋꯤꯟ ꯂꯩꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯒꯠꯂꯛꯑꯃꯤꯅ ꯁꯣꯝꯗ ꯆꯦꯟꯁꯤ ꯀꯗꯥꯏ ꯏꯁꯨꯕꯨ ꯀꯟꯒꯗ꯭ꯔꯥ ꯏꯆꯥꯕꯨ ꯀꯟꯒꯗ꯭ꯔꯥ ꯃꯌꯥꯝꯕꯨ ꯀꯟꯒꯗ꯭ꯔꯥꯕ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯗꯨꯅ ꯊꯝꯃꯝꯕ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯇꯔꯦ ꯑꯗꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯖꯣꯕ ꯀꯥꯔꯗꯀꯤ ꯑꯙꯥꯔ ꯂꯣꯏꯅ ꯁꯦꯠꯂꯤꯕ ꯁꯤ ꯈꯛꯇꯅꯤ ꯑꯩ ꯄꯣꯔꯛꯏꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯌꯦꯞꯄ ꯃꯤꯅ ꯁꯦꯟꯗꯣꯏ ꯄꯤꯔꯛꯄꯁꯨ ꯂꯣꯏ ꯇꯥꯍꯧꯔꯦ ꯀꯗꯥꯏꯗ ꯈꯨꯜꯂꯨꯗꯣꯏꯅꯣꯕ ꯅꯣꯡꯃꯩ ꯃꯔꯛꯇꯨꯗ ꯊꯋꯥꯏꯗꯕꯨ ꯍꯤꯡꯍꯧꯔꯗꯤꯅ ꯆꯦꯛꯄꯟ ꯋꯥꯟ ꯁꯨꯃꯥꯏ ꯀꯩꯅꯣ ꯇꯧꯋꯤ ꯋꯥꯡꯉꯤ ꯂꯪꯉꯤꯅꯦꯁꯦ ꯑꯁꯣꯝꯗ ꯃꯤ ꯑꯣꯛꯄ ꯏꯕꯣ ꯑꯩ ꯁꯤꯔꯣꯅ ꯂꯪꯁꯤꯜꯂꯤꯔ ꯍꯥꯏꯔꯤꯅꯤ ꯃꯥ ꯑꯗꯨꯒꯨꯝꯕꯒꯤ ꯃꯩꯆꯥꯛ ꯑꯗꯒꯤ ꯌꯨꯝꯒꯤ ꯃꯥꯡꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯦ ꯌꯥꯝ ꯕꯪꯅ ꯇꯧꯈꯠꯂꯒꯀꯣ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯏꯁꯥꯁꯦ ꯑꯗꯨ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯔꯤꯕ ꯑꯗꯣ ꯆꯥꯃꯤꯟꯅꯩ ꯍꯥꯟꯅꯗꯤ ꯆꯥꯃꯤꯟꯅꯩ ꯍꯥꯏꯀꯣ ꯆꯥꯃꯤꯟꯅꯔꯤꯕ ꯃꯣꯏꯅ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯔꯤꯕ ꯑꯗꯨ ꯄꯣꯠꯁꯦ ꯍꯨꯔꯥꯜꯂꯤꯁꯦ ꯃꯣꯏꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯃꯔꯣꯜ ꯑꯃ ꯂꯣꯟꯕꯗ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯃꯤꯇꯩ ꯑꯩꯈꯣꯏꯗꯅꯦꯕ ꯇꯧꯔꯨꯅꯨ ꯐꯠꯇꯦ ꯈꯣꯠꯇꯦ ꯈꯥꯝꯅꯗ꯭ꯔꯥ ꯃꯣꯏꯗꯤ ꯑꯃꯅ ꯉꯥꯡꯈ꯭ꯔꯗꯤ ꯆꯞ ꯃꯥꯟꯅꯈꯤꯑꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯧꯁꯟꯕꯒꯤ ꯑꯪꯀꯗ ꯈꯟꯕꯅꯦ ꯑꯗꯨꯅꯤ ꯃꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯦ ꯍꯥꯟꯅ ꯍꯨꯔꯥꯟꯕ ꯂꯣꯏꯔꯀꯥꯟꯗ ꯃꯩ ꯊꯥꯏ ꯍꯥꯏꯀꯣ ꯑꯗꯨ ꯊꯩꯔꯀꯥꯟꯗ ꯃꯣꯏꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯄ ꯇꯨꯝꯗꯕꯁꯤꯁꯨ ꯅꯣꯡꯉꯥꯜꯂ ꯑꯃꯨꯛ ꯊꯥꯕ ꯂꯥꯛꯏꯅꯦ ꯑꯗꯨꯅꯕꯨ ꯀꯅꯥꯅ ꯂꯩꯔꯝꯈꯤꯗꯣꯏꯅꯣꯕ ꯎꯠꯇ ꯎꯠꯅꯦꯕ ꯂꯩꯗꯣꯏꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯇꯦꯝꯈꯥꯏꯈꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯗꯣ ꯑꯩ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯏꯆꯥꯈꯩꯁꯨ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯦ ꯃꯣꯏꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯁꯨ ꯏꯟꯕ ꯇꯥꯕ ꯀꯨꯀꯤꯃꯛ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯑꯗꯨꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯃꯣꯏꯅꯒꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤ ꯐꯥꯎꯅꯕꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯄꯨꯟꯅ ꯆꯠꯁꯤ ꯃꯣꯏꯁꯨ ꯍꯥꯏꯌꯦ ꯑꯗꯨ ꯏꯟꯕ ꯇꯥꯕꯅꯤ ꯑꯗꯨ ꯏꯟꯗ ꯑꯩ ꯃꯥꯡꯖꯔꯣꯏꯗ꯭ꯔꯣ ꯃꯥꯡꯁꯨ ꯃꯥꯡꯒꯅꯤ ꯑꯗꯒꯤ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯏꯅꯤ ꯑꯗꯒꯤ ꯃꯣꯏꯅꯁꯨ ꯄꯥꯝꯃꯦꯕ ꯑꯗ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯗ ꯁꯤꯗ ꯂꯩꯕꯁꯦ ꯀꯌా ꯍꯩꯅꯗꯦ ꯏꯃꯥ ꯏꯁꯥꯒꯤ ꯂꯝꯗꯨꯅ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯌꯥꯝ ꯆꯠꯄ ꯃꯥꯏꯀꯩꯗ ꯏꯟꯁꯦꯅ ꯍꯥꯏꯌꯦꯕ ꯏꯆꯥ ꯏꯋꯥꯁꯨ ꯂꯣꯏꯅ ꯑꯗꯩꯗ ꯃꯣꯡꯐꯝ ꯑꯣꯏꯍꯧꯔꯤꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯦ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕꯁꯦ ꯃꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯀꯔꯤ ꯂꯝꯗꯩ ꯂꯥꯟꯖꯦꯟꯅꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯝꯇ ꯊꯝꯕꯤꯌꯨ ꯀꯥꯎꯆꯥꯎ ꯏꯈꯥꯏ ꯕꯖꯥꯔ ꯃꯦꯝꯃ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯍꯧꯕꯒ ꯑꯗꯨꯝ ꯆꯦꯟꯊꯣꯔꯛꯑꯦ ꯏꯃꯧ ꯅꯨꯄꯤꯅ ꯃꯣꯏꯔꯥꯡꯒꯤ ꯂꯤꯂꯤꯀꯦꯝꯗ ꯂꯩꯍꯧꯔꯦ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤꯗ ꯆꯠꯂꯦ ꯏꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯒꯤꯗ ꯂꯩꯕꯅꯦ ꯁꯤ ꯁꯃꯥꯖꯈꯤ ꯄꯣꯛꯄ ꯅꯨꯄꯤꯗꯣ ꯏꯆꯥꯅꯨꯄꯤꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯔꯦꯅ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯦ ꯑꯗꯨꯗꯩ ꯉꯁꯤꯐꯥꯎ ꯊꯥ 2, 3ꯗꯤ ꯍꯥꯏꯔꯛꯑꯦ ꯁꯤꯐꯥꯎ ꯂꯩꯔꯤ ꯏꯃꯧꯁꯨ ꯎꯅꯗ꯭ꯔꯦ ꯏꯁꯨꯁꯨ ꯎꯅꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯑꯃꯈꯛꯇꯗꯤ ꯎꯅꯕ ꯐꯪꯉꯤ ꯉꯁꯤꯐꯥꯎ ꯏꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯌꯦ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯕ ꯄꯥꯎꯗ ꯈꯔ ꯐꯥꯎꯅꯩ ꯂꯩꯌꯦꯅ ꯐꯥꯎꯅꯕ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ ꯏꯁꯨ ꯅꯨꯄꯥꯅꯁꯨ ꯐꯣꯟꯗ ꯕꯣꯕꯣꯛ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯏ ꯉꯁꯤꯐꯥꯎ ꯆꯠꯄ ꯉꯝꯗꯦ ꯁꯃꯥꯖꯈꯤꯁꯨ ꯅꯍꯥꯟ ꯁꯤꯗ ꯀꯥꯞꯅꯕꯗꯒꯤ ꯋꯥꯟꯊꯔꯛꯇꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ ꯈꯔ ꯐꯔꯦꯅ ꯇꯧꯔꯦ ꯄꯨꯊꯔꯛꯑꯦ ꯑꯗꯒꯤ ꯏꯃꯨꯡꯁꯤ ꯃꯌꯥꯝꯗꯤ ꯀꯥꯞꯄꯩ ꯃꯌꯥꯝꯗꯨꯅ ꯍꯥꯕꯗꯨꯗ ꯑꯉꯥꯡꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝ ꯆꯤꯆꯦ ꯍꯣꯏꯗ ꯂꯩ ꯁꯣꯏꯅ ꯃꯆꯦ ꯍꯣꯏꯗ ꯅꯨꯃꯤꯠ 2, 3 ꯂꯩ ꯁꯣꯏꯅ ꯆꯠꯈꯤ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯃꯥ ꯂꯥꯛꯑꯒ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯗ ꯑꯣꯏꯔꯁꯨ ꯏꯃꯧ ꯅꯨꯄꯤ ꯃꯅꯥꯛꯇ ꯑꯣꯏꯔꯁꯨ ꯆꯠꯀꯦꯅ ꯈꯜꯂꯤ
ꯂꯥꯟ ꯆꯦꯟꯅꯔꯤꯉꯩ ꯃꯔꯛꯁꯤꯗꯁꯨ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯆꯜꯂꯛꯄꯅ ꯃꯣꯏꯔꯥꯡꯈꯣꯝꯗ ꯅꯍꯥꯟ ꯇꯧꯈꯤꯕ ꯏꯔꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯋꯥꯟꯊꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏꯁꯦ ꯖꯒꯥ ꯑꯝꯇꯗ ꯂꯩꯇ꯭ꯔꯦꯕꯀꯣ ꯈꯔ ꯁꯥꯐꯒꯅꯤꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯊꯣꯛꯄꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯤ ꯃꯌꯥꯝꯅ ꯊꯝꯂꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯦ ꯃꯈꯥ ꯆꯠꯊꯔꯛꯄꯒꯤ ꯃꯈꯥ ꯁꯨꯝ ꯆꯠꯊꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯒꯅꯤ ꯁꯤꯗꯩꯗ ꯈꯔ ꯁꯥꯐꯒꯅꯤꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯇꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯅꯨꯡ ꯀꯥꯞꯁꯤꯜꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯋꯥꯟꯊꯕ ꯅꯥꯕ ꯗꯣꯛꯇꯔꯗ ꯄꯨꯈꯠꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯕꯤꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯃꯥ ꯈꯪꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯏꯆꯥꯁꯨ ꯀꯥꯏꯅꯔꯦ ꯏꯃꯧꯁꯨ ꯀꯥꯏꯅꯔꯦ ꯂꯣꯏꯅ ꯇꯣꯈꯥꯏ ꯇꯥꯟꯅꯔꯤꯀꯣ ꯏꯃꯥ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯑꯃꯨꯛ ꯌꯥꯕ ꯅꯠꯇꯦꯕ ꯏꯃꯥ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯀꯩ ꯇꯧꯍꯟꯅꯤꯡꯕ ꯂꯩꯕꯒꯦ ꯏꯃꯥ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯍꯟꯖꯟꯅꯤꯡꯉꯒ ꯂꯩꯖꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯥꯎꯕ ꯏꯈꯥꯏꯁꯦ ꯏꯆꯥꯅꯨꯄꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅ ꯍꯥꯏꯒꯦ ꯏꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯝ ꯌꯨꯝ ꯁꯪꯕ ꯑꯣꯏꯅ ꯂꯩ ꯃꯃꯥꯟꯅꯕ ꯈꯔ ꯂꯩꯕꯗꯨꯒ ꯑꯗꯨꯝ ꯑꯃꯗ ꯈꯔ ꯂꯩ ꯑꯃꯗ ꯈꯔ ꯂꯩ ꯑꯗꯨꯝ ꯂꯩꯌꯦꯅ ꯄꯥꯎ ꯇꯥꯏ ꯏꯔꯥꯡꯒꯤ ꯐꯤꯕꯝꯗꯤ ꯀꯔꯝ ꯏꯔꯥꯡꯒꯤ ꯐꯤꯕꯝꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪꯕꯨꯗꯤ ꯐꯔꯦꯅ ꯍꯥꯏ ꯑꯗꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯆꯥꯛ ꯉꯥꯜꯂꯨ ꯈꯣꯠꯂꯨꯒ ꯍꯥꯏꯅꯩꯌꯦꯅ ꯑꯃꯨꯛ ꯄꯥꯎ ꯇꯥꯏ ꯑꯗꯨ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯂꯩꯕꯅꯣ ꯄꯥꯎ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯁꯣꯝꯒꯤ ꯃꯤꯡ ꯑꯗꯨꯒ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯟ ꯆꯦꯟꯅꯔꯛꯄꯅꯣ ꯑꯗꯒꯤ ꯂꯥꯟꯁꯨ ꯊꯦꯡꯅꯈꯤꯕ ꯑꯍꯥꯟꯕꯗ ꯏꯁꯥꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 4 ꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯡꯅ ꯂꯧꯔꯌꯥꯝꯕꯝ ꯄ꯭ꯔꯚꯥ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗ ꯇꯥꯡ 3ꯁꯤꯗ ꯑꯌꯨꯛꯇ ꯂꯤꯂꯤ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯂꯤꯂꯤ ꯆꯠꯂꯕ ꯃꯇꯨꯡꯁꯤꯗ ꯄꯨꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗꯤ ꯄꯨꯡ 5:30 ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯈꯟꯅꯕ ꯍꯧꯔꯛꯑꯒ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯇꯥꯡ 3ꯁꯤꯗ ꯑꯗꯨꯝ ꯃꯣꯔꯦꯗꯁꯨ ꯔꯦꯂꯤꯁꯦ ꯑꯗꯨꯝ ꯆꯠꯄ꯭ꯔꯥ ꯆꯠꯂꯦ ꯑꯌꯨꯛꯇ ꯆꯠꯂꯦ ꯄꯨꯡ 10 ꯋꯥꯏꯗ ꯆꯠꯂꯦꯕ ꯑꯗꯨꯒ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯗꯦ ꯒꯥꯔꯤ ꯆꯦꯜꯍꯟꯗꯦ ꯃꯣꯏ ꯂꯤꯂꯤ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯕꯨꯕ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯗꯦ ꯆꯨꯝꯅ ꯁꯨꯝ ꯂꯤꯂꯤ ꯆꯠꯇꯧꯔꯤ ꯃꯥꯅꯦꯅ ꯈꯜꯂꯦꯕ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠꯁꯦ ꯂꯥꯏꯔꯦꯝꯕꯤ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯂꯥꯏ ꯀꯩꯅꯣ ꯇꯧꯕ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯂꯥꯏꯔꯣꯏ ꯅꯣꯡꯉꯥꯟꯕꯒꯤ ꯑꯩꯈꯣꯏ ꯃꯣꯔꯦꯗꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯌꯥꯝ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯥꯏꯒꯤ ꯆꯠꯇꯧꯕꯒꯤ ꯇꯧꯔꯤꯀꯥꯟꯁꯤꯗ ꯃꯣꯔꯦ ꯕꯖꯥꯔꯗ ꯌꯨꯝ ꯊꯨꯒꯥꯏꯕ ꯃꯤ ꯈꯠꯅꯕ ꯇꯧꯍꯧꯔꯦꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯨ ꯆꯠꯅꯕꯒꯤꯁꯨ ꯂꯣꯏꯁꯟꯅꯕꯁꯨ ꯌꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯤꯉꯣꯜ ꯂꯥꯛꯄꯤ ꯐꯝꯕꯒꯤ ꯑꯗꯩꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯨꯒꯤ ꯂꯥꯡ ꯂꯩꯔꯤꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯀꯨꯏꯍꯧꯗ꯭ꯔꯦ ꯃꯩ ꯇꯧꯔꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯃꯩ ꯊꯥꯕ ꯑꯗꯨꯝ ꯍꯧꯔꯦ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯌꯨꯝ ꯊꯪꯉꯦ ꯑꯗꯨꯝ ꯅꯝꯕꯔ 2 ꯒꯦꯠ ꯃꯌꯥꯗꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯣꯔꯦ ꯕꯖꯥꯔꯗꯒꯤ ꯍꯥꯟꯅ ꯊꯥꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯍꯥꯟꯅ ꯍꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯦꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒ ꯁꯤꯐꯥꯏꯒꯗꯤ ꯌꯥꯝ ꯅꯛꯅꯩꯌꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞꯁꯤꯒ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞꯇ ꯆꯦꯟꯁꯤꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯅꯣꯏ ꯅꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯍ꯭ꯃꯥ ꯃꯅꯨꯡ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯗꯨꯒ ꯕ꯭ꯔꯍ꯭ꯃꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯌꯨꯝ ꯂꯩꯕ ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯁꯤꯐꯥꯏꯈꯩꯅ ꯑꯩꯈꯣꯏ ꯃꯩ ꯊꯥꯕ ꯈꯣꯠꯄꯗ ꯍꯦꯛ ꯅꯪꯅꯔꯕꯅꯤ ꯂꯣꯏ ꯎꯔꯦꯕ ꯎꯕꯗꯒꯤꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯁꯟꯕꯤꯔꯒ ꯐꯨꯡꯒ꯭ꯔꯤꯒꯤ ꯂꯥꯏꯁꯪꯗ ꯊꯝꯃꯦ ꯐꯨꯡꯒ꯭ꯔꯤ ꯅꯤꯡꯕ ꯂꯥꯏꯁꯪ ꯆꯥꯎꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯊꯝꯕ ꯑꯗꯨꯗ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯐꯤꯔꯣꯜ ꯆꯥꯂꯣꯟ ꯑꯗꯨꯝ ꯌꯦꯜꯂꯦ ꯃꯤ ꯂꯣꯏꯅꯃꯛ ꯄꯣꯔꯛꯇꯅ ꯑꯗꯒꯤ ꯃꯣꯏ ꯃꯥꯌꯦꯞ ꯇꯧꯔꯒ ꯂꯥꯎꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯣꯝꯗꯒꯤ ꯃꯤꯒꯩ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯅ ꯅꯣꯏ ꯆꯦꯡ ꯆꯥꯛ ꯑꯔꯩ ꯑꯔꯩꯕ ꯄꯣꯔꯛꯑꯣ ꯃꯣꯏꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯌꯦꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯆꯥꯔꯛꯑꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯠꯇꯤ ꯇꯥꯡꯒꯗꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦꯕ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯁꯤꯐꯥꯏꯅ ꯑꯩꯈꯣꯏ ꯃꯤ ꯄꯨꯊꯣꯛꯏ ꯑꯩꯈꯣꯏꯅ ꯕ꯭ꯔꯍ꯭ꯃꯥꯗ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤꯜꯍꯧꯔꯦ ꯑꯁꯣꯝꯒꯤ ꯁꯥꯏꯠꯅ ꯀꯩꯅꯣꯔꯣꯝꯗ ꯆꯦꯜꯂꯦ ꯁꯤꯐꯥꯏ ꯀꯦꯝꯗ ꯑꯁꯣꯝꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯕ꯭ꯔꯍ꯭ꯃꯥꯒ ꯅꯛꯅꯕ ꯒꯦꯠꯇꯨ ꯈꯛꯇꯅꯦꯕ ꯈꯜꯂꯤꯁꯦ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯁꯣꯝꯗ ꯆꯦꯟꯈꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯊꯣꯛꯅꯤꯡꯕ ꯌꯥꯎꯔꯗꯤ ꯍꯥꯏꯗꯅ ꯁꯤꯐꯥꯏꯅ ꯍꯣꯟꯇꯣꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯨꯒ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣꯗ ꯂꯩꯔꯦ ꯀꯦꯝꯄꯤꯗ ꯀꯦꯝꯄꯤ ꯑꯩꯈꯣꯏꯅꯗꯤ ꯀꯦꯝꯄꯤ ꯍꯥꯏ ꯁꯤꯐꯥꯏ ꯀꯦꯝꯅꯦꯕ ꯑꯗꯨꯗ ꯂꯩꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯗ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯄꯂꯦꯟꯗ ꯊꯝꯃꯝꯃꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯃꯤ ꯈꯔ ꯈꯪꯅꯕ ꯆꯥꯟꯅꯕꯁꯤꯡꯗꯨꯅ ꯂꯧꯕ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯅꯔꯦ
ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯤꯗꯩꯗ ꯖꯥꯏ ꯁ꯭ꯀꯨꯜꯁꯤꯗ ꯁꯨꯃꯥꯏꯅ ꯔꯤꯂꯤ ꯒꯦꯝ ꯑꯃ ꯂꯤꯡꯈꯠꯂꯤ ꯑꯗꯨꯅ ꯑꯗꯨꯗ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯖꯥꯏ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯍꯟꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯨꯝꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯍꯥꯏꯅ ꯂꯩꯔꯦꯅ ꯇꯥꯒꯦ ꯑꯗꯨꯒ ꯌꯨꯝꯗꯤ ꯃꯩ ꯂꯣꯏ ꯆꯥꯛꯈ꯭ꯔꯦ ꯀꯩꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯥꯕ ꯍꯧꯔ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯊꯥꯕ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯟꯕ ꯉꯝꯍꯧꯗꯦ ꯑꯗꯨ ꯊꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯏꯕ ꯑꯗꯨ ꯀꯨꯀꯤꯁꯤꯡ ꯉꯥꯛꯇꯅꯦ ꯑꯗꯨ ꯌꯥꯎꯔꯤꯅꯤ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯃꯣꯏ ꯌꯥꯎꯔꯤꯅꯤ ꯃꯣꯏꯅ ꯍꯦꯛꯇ ꯕ꯭ꯔꯍ꯭ꯃꯥꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯊꯥꯖꯗꯦ ꯍꯥꯏꯕꯗꯤ ꯑꯌꯨꯛꯇ ꯂꯣꯏꯅ ꯍꯧꯔꯒ ꯂꯤꯂꯤ ꯆꯠꯂꯤꯕꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯃꯣꯏ ꯇꯧꯔꯛꯄꯅꯦꯕ ꯃꯣꯏꯅ ꯑꯁꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯣ ꯍꯣꯏ ꯆꯨꯝꯃꯦ ꯑꯁꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯤ ꯌꯥꯎꯋꯦ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯕꯅꯦꯕ ꯑꯃꯠꯇ ꯑꯣꯏꯔꯒ ꯍꯧꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯗꯗꯤ ꯃꯣꯏꯁꯦ ꯕ꯭ꯔꯍ꯭ꯃꯥꯗꯒꯤ ꯊꯣꯛꯂꯒ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯗ ꯂꯥꯜ ꯍꯧꯕ ꯅꯠꯇꯦ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯅꯅꯦ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯒ ꯄꯨꯂꯞ ꯌꯥꯅꯔꯒ ꯑꯇꯩꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯅꯨꯄꯤ ꯑꯃ ꯚꯣꯠ ꯂꯦꯞꯄꯗꯣ ꯑꯣꯡ ꯁꯥꯡ ꯆꯤꯡ ꯆꯨꯡ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯐꯣꯔꯗ ꯂꯦꯞꯄ ꯌꯥꯎꯕ ꯄ꯭ꯔꯖꯥꯁꯤꯡꯗꯣ ꯕ꯭ꯔꯍ꯭ꯃꯥ ꯁꯤꯐꯥꯏꯒ ꯑꯃꯗꯨꯅ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯆꯠꯄ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯁꯣꯟꯗꯣ ꯄꯥꯝꯗꯕꯒꯤ ꯃꯤꯂꯤꯇꯔꯤ ꯁꯥꯁꯣꯟꯁꯤꯡꯒꯤꯅ ꯑꯗꯨ ꯆꯠꯄ ꯃꯤꯁꯤꯡꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯎꯁꯤꯡꯗꯣ ꯕꯔꯃꯥꯗ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯆꯠꯄꯅꯤꯅ ꯃꯣꯏ ꯑꯗꯨ ꯄꯥꯝꯗꯕꯗꯒꯤ ꯁꯣꯂꯣꯝꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯁꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯅꯦꯕ ꯅꯣꯏ ꯑꯗꯨ ꯆꯠꯂꯗꯤꯅ ꯕ꯭ꯔꯍ꯭ꯃꯥ ꯁꯤꯐꯥꯏꯅ ꯃꯣꯏꯁꯦ ꯑꯎ ꯍꯥꯠꯄꯅꯦꯕ ꯂꯥꯛꯅꯔꯛꯄꯗꯒꯤ ꯃꯣꯏ ꯆꯦꯟꯊꯣꯔꯛꯑ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯝ ꯄꯤꯗꯅ ꯂꯩꯍꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯕ꯭ꯔꯍ꯭ꯃꯥꯔꯣꯝꯗ ꯂꯥꯟ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯕ꯭ꯔꯍ꯭ꯃꯥ ꯁꯤꯐꯥꯏꯒ ꯀꯥꯞꯅꯕꯒꯤ ꯇꯝꯃꯤꯅꯦꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯗꯨ ꯋꯥꯈꯜꯁꯦ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯩꯇꯩꯗ ꯑꯣꯏꯅ ꯇꯧꯔꯦ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯄꯥꯎ ꯑꯃꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕ ꯃꯣꯔꯦꯒꯤ ꯏꯃꯥꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯕꯔꯃꯥꯗ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯊꯝꯈꯤꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯉꯝꯗꯗꯅ ꯆꯦꯟꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ ꯃꯣꯔꯦꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯕꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯃꯤꯆꯝꯁꯤꯡꯁꯤꯅ ꯈꯟꯖꯔꯤꯕꯁꯤꯅ ꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯒ ꯕꯔꯃꯥꯗ ꯑꯦꯇꯦꯛ ꯇꯧ ꯃꯣꯏ ꯑꯦꯇꯦꯛ ꯇꯧꯅꯔꯨꯒꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ ꯃꯩꯇꯩꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯄꯥꯎ ꯑꯃꯗꯤ ꯑꯣꯏꯖꯩꯅꯦ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯤ ꯀꯥꯏꯗꯤ ꯑꯩꯈꯣꯏꯗ ꯈꯪꯗꯦꯕꯀꯣ ꯏꯃꯥꯅ ꯊꯝꯃꯒ ꯑꯩꯈꯣꯏꯗꯤ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯣ ꯑꯁꯣꯝꯗ ꯄꯨꯟꯅ ꯍꯣꯏ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯗꯨꯅꯦ ꯈꯪꯉꯦꯕ ꯕꯔꯃꯥꯗ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯊꯝꯈ꯭ꯔꯕꯅꯤꯅ ꯑꯎꯕ ꯍꯥꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯤꯌꯝꯗꯣ ꯃꯣꯏ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯒꯤ ꯐꯣꯔꯗ ꯂꯦꯞꯄ ꯃꯤꯁꯤꯡꯗꯣ ꯃꯣꯏꯅ ꯇꯥꯟꯊꯣꯛꯄ ꯍꯥꯠꯄ ꯇꯣꯞꯄ ꯇꯧꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯋꯥꯈꯜꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯡꯄꯨ ꯄꯨꯗꯦꯕ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯒꯅꯤ ꯍꯥꯏꯕꯗꯨ ꯋꯥꯈꯟꯗꯣ ꯈꯟꯗꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯃꯣꯔꯦꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯀꯥꯏꯅꯒ ꯑꯇꯣꯞꯄ ꯖꯥꯇꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯄꯥꯎꯅꯨꯡꯒꯗꯤ ꯐꯥꯎꯅꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯃꯣꯔꯦꯁꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯏꯕꯦꯝꯃ ꯄꯥꯎꯁꯨ ꯐꯥꯎꯅꯗꯦ ꯑꯇꯣꯞꯄ ꯖꯥꯇꯤꯁꯨ ꯑꯝꯇ ꯐꯥꯎꯅꯗꯦ ꯐꯥꯎꯅꯗꯦ ꯃꯩꯇꯩꯗꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯄꯥꯉꯜ ꯂꯩ ꯍꯥꯏ ꯃꯗ꯭ꯔꯥꯁꯤ ꯂꯩ ꯅꯦꯄꯥꯂꯤ ꯂꯩꯔꯤ ꯃꯣꯏꯒꯁꯨ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ ꯐꯥꯎꯅꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯟ ꯆꯦꯟꯕ ꯃꯇꯝꯗ ꯕꯔꯃꯥꯗ ꯆꯦꯟꯁꯤꯜꯂꯨꯏꯅ ꯏꯃꯥꯅ ꯍꯥꯏꯗꯅ ꯑꯗꯨꯗꯩꯗꯨꯗ ꯂꯣꯏꯅꯃꯛ ꯐꯦꯃꯤꯂꯤ ꯆꯦꯟꯁꯤꯟꯕ꯭ꯔꯥ ꯈꯔ ꯈꯛ ꯆꯦꯟꯁꯤꯟꯕ꯭ꯔꯥ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯆꯦꯜꯂꯤꯅꯦ ꯑꯃꯐꯥꯎ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯑꯗꯨꯃꯛ ꯂꯩꯌꯦꯕꯀꯣ ꯂꯣꯏꯅꯃꯛ ꯆꯦꯜꯂꯒꯅꯦ ꯑꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯅ ꯄꯣꯟꯗꯦꯗ ꯄꯨꯛꯆꯦꯟꯗ ꯆꯦꯟꯅ ꯑꯃꯅ ꯑꯃꯗ ꯑꯃ ꯀꯣꯟꯅꯗ ꯂꯣꯏꯅ ꯆꯨꯝꯁꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯁꯤꯗ ꯌꯧꯔꯛꯄꯁꯤꯅ ꯑꯃꯨꯛ ꯀꯔꯝꯍꯥꯏꯅ ꯁꯤꯗ ꯌꯧꯔꯛꯄꯅꯣ ꯌꯧꯔꯛꯄꯁꯤꯅꯅꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯂꯣꯝꯗ ꯁꯨꯃꯥꯏꯅ ꯂꯤꯂꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯂꯦꯟꯐꯧ ꯊꯤꯟꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯈꯪꯅꯕ ꯃꯤꯅ ꯂꯧꯕ ꯂꯥꯛꯑꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯑꯣꯡꯕ ꯑꯗꯩꯗ ꯁꯨꯃꯥꯏꯅ ꯑꯗꯨꯗ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯅꯦꯅꯦ ꯃꯣꯏꯔꯥꯡꯈꯣꯝꯗ ꯁꯨꯃꯥꯏꯅ ꯂꯤꯂꯤꯒꯦꯝ ꯍꯥꯡꯉꯦ ꯍꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯂꯩꯒꯦꯅ ꯈꯟꯕ ꯑꯇꯩꯗꯗꯤ ꯂꯩꯅꯤꯡꯗꯦꯅ ꯑꯗꯩꯗ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯣꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯂꯩꯈꯤꯕꯅꯤ ꯑꯗꯨ ꯏꯃꯥ ꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯅꯕꯗꯤ ꯊꯝꯕꯤꯔꯤꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯒꯦꯅ ꯈꯟꯕ꯭ꯔꯥ ꯍꯥꯟꯅꯒꯤꯁꯦ ꯀꯗꯥꯏꯗꯒꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯒꯁꯨ ꯑꯩꯈꯣꯏ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕ ꯍꯟꯖꯟꯅꯤꯡꯉꯦ ꯍꯥꯏꯕ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯝꯕꯤꯗꯣꯏꯅꯣꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯌꯨꯝꯗ ꯍꯟꯖꯜꯂꯒ ꯐꯖꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯄꯥꯝꯃꯤ
ꯑꯗꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯀꯣ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯀꯔꯝꯕ ꯁꯔꯀꯥꯔꯅ ꯑꯣꯏꯔꯣ ꯂꯩꯉꯥꯛꯁꯤꯅ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜꯅ ꯑꯣꯏꯔꯣ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯔꯒꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗ ꯍꯟꯖꯤꯟꯕ ꯌꯥꯅꯤ ꯀꯥꯏ ꯈꯟꯒꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗꯗꯤ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯣꯏ ꯁꯨ ꯀꯔꯤ ꯀꯔꯤꯗꯣ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯃ ꯀꯔꯤ ꯌꯥꯅꯕ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯍꯜꯂꯒ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯏꯔꯝꯗ ꯐꯖꯅ ꯂꯩꯕ ꯄꯥꯝꯃꯦ ꯂꯩꯍꯟ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯦꯜꯂꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯁꯦꯃꯥꯁꯀꯦ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯎꯅꯕ ꯑꯁꯤꯗ ꯃꯔꯛꯊꯠꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄꯤꯔꯤ ꯑꯗꯣ ꯃꯔꯛꯊꯠꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯃꯁꯨꯡ ꯏꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯒꯤ ꯃꯤꯡ ꯑꯩ ꯂꯥꯏꯁ꯭ꯔꯝꯒꯤ ꯂꯂꯤꯠ ꯀꯨꯃꯥꯔ ꯀꯩꯁꯥꯝꯊꯣꯡ ꯇꯣꯜ ꯂꯩꯔꯛꯇꯒꯤ ꯑꯩꯅ ꯂꯥꯏꯁ꯭ꯔꯝꯃꯨꯡꯕꯤ ꯃꯦꯝꯇꯣꯟ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯤꯕꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯦꯀꯣ ꯑꯆꯧꯕ ꯊꯧꯖꯥꯜ ꯑꯃꯅꯦꯕ ꯑꯗꯣ ꯃꯁꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯕꯅꯣ ꯑꯍꯥꯟꯕꯔ ꯑꯇꯣꯞꯄ ꯖꯒꯥ ꯋꯥꯔꯤꯁꯦ ꯏꯆꯥꯅꯨꯄꯥ ꯑꯃ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯌꯦꯕ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯌꯥꯝ ꯋꯥꯅꯔꯤꯕ ꯃꯑꯣꯡꯁꯦ ꯁꯤ ꯁꯨꯝ ꯇꯥꯔꯕꯅꯤꯅꯀꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯩꯗ ꯅꯪꯅ ꯄꯥꯡꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡꯗ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯑꯌꯨꯛꯁꯤ ꯐꯖꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯒ ꯑꯉꯝꯕ ꯈꯔ ꯁꯤꯗꯩꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯅ ꯈꯤꯇꯪ ꯍꯣꯠꯅꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯏꯆꯥꯒꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯔꯟꯙꯤꯁ ꯀꯨꯃꯥꯔ ꯕꯦꯡꯒ꯭ꯂꯣꯔ ꯃꯥꯅ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯁꯤꯒꯨꯝꯕ ꯈꯔ ꯃꯥ ꯇꯧꯅꯤꯡꯕꯒꯤ ꯃꯉꯣꯟꯗ ꯐꯥꯎꯖꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯪ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩ ꯍꯣꯠꯅꯕꯤꯒꯦ ꯃꯃꯥꯒ ꯑꯩꯈꯣꯏꯅꯤ ꯇꯧꯔꯒ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯗꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯀꯣ ꯃꯣꯏꯗꯗꯤ ꯌꯥꯝ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯗꯤꯀꯣ ꯁꯨꯝ ꯃꯤꯑꯣꯏꯕꯒꯤ ꯑꯗꯒꯤ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯋꯥꯔꯝꯒꯗꯧꯔꯤꯕ ꯑꯗꯒꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯦ ꯑꯐꯕ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯦ ꯄꯨꯈ꯭ꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣ ꯋꯥꯇꯔꯗꯨ ꯐꯪꯉꯤ ꯀꯥꯏꯗꯅꯀꯣ ꯁꯨꯝ ꯇꯥꯕꯗꯀꯣ ꯋꯥꯈꯜꯁꯤꯗꯩꯗ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯗꯣꯔꯤꯅꯣ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯟ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯂꯥꯏꯅꯥꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯁꯤꯕꯁꯨ ꯚꯥꯔꯤꯗ ꯌꯥꯎꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯎꯔꯤꯕꯀꯣ ꯏꯄꯤꯗꯦꯃꯤꯛ ꯇꯧꯔꯛꯇꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗ ꯁꯨꯝ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯏꯁꯤꯡꯗꯤ ꯈꯔ ꯐꯖꯅ ꯄꯨꯔꯁꯤ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯖꯥꯔꯗꯣ ꯑꯗꯨ 4-5 ꯂꯩꯔꯒ ꯊꯅꯝꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯩꯗ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯃꯈꯥꯒꯤ ꯀꯣꯟꯖꯤꯟ ꯇꯦꯞ ꯄꯥꯟꯕꯤꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯁꯤ ꯑꯗꯨꯝ ꯇꯧꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅꯀꯣ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥꯝ ꯋꯥꯅꯔꯦꯕꯀꯣ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯒꯗꯤ ꯁꯔꯀꯥꯔꯅ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜꯅ ꯑꯣꯏꯔꯣ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯒꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯅꯤ ꯀꯥꯏ ꯈꯟꯕ ꯂꯩꯒꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡꯁꯦ ꯁꯤꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯅꯨꯃꯤꯠ 2ꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯃꯈꯣꯏꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯗꯨꯅ ꯁꯨꯝ ꯃꯇꯝꯁꯦ ꯁꯨꯝ ꯆꯪꯉꯛꯄꯅꯦꯕ ꯃꯣꯏꯅ ꯊꯧꯑꯣꯏꯕꯤꯗꯕꯗꯒꯤ ꯑꯗꯨ ꯉꯁꯤ ꯈꯕꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯏ ꯔꯥꯖꯅꯥꯊꯅ ꯏꯌꯥꯔ ꯐꯣꯔꯁꯇ ꯃꯣꯏꯒꯤ ꯀꯣꯄꯤ ꯊꯥꯔꯤꯕ ꯖꯒꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯥꯡꯍꯜꯂꯨ ꯂꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯕ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯃꯗꯨꯒꯤꯗꯨ ꯄꯥꯔꯨꯕꯗꯀꯣ ꯔꯥꯖꯅꯥꯊꯁꯦ ꯊꯥꯒꯠꯅꯤꯡꯉꯦꯕ ꯑꯗꯨꯏ ꯃꯇꯥꯡꯗꯨꯗ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯀꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯏꯁꯇꯥꯔꯗꯣ ꯃꯍꯦꯁꯣꯔꯒꯤ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯥꯅ ꯉꯥꯡꯕ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯣ ꯑꯗꯨꯅ ꯁꯤ ꯐꯤꯕꯝꯁꯤ ꯂꯥꯛꯄꯅꯦꯕ ꯃꯥꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ ꯑꯩ ꯃꯥꯁꯨ ꯊꯥꯒꯠꯅꯤꯡꯉꯤ ꯔꯥꯖꯅꯥꯊꯁꯨ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯛꯁꯦꯁ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯏꯁꯨ ꯑꯣꯏꯗꯧꯕ ꯃꯥꯜꯂꯤ ꯔꯥꯖꯅꯥꯊꯀ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯃꯤꯠ ꯁꯥꯍꯒ ꯃꯣꯗꯤꯒ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯔꯥꯖꯅꯥꯊꯅ ꯈꯔ ꯈꯤꯇꯪ ꯊꯥꯞꯇꯣꯛꯄ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯗꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯎꯕ ꯐꯪꯉꯦꯕ
ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯈꯟꯖꯩꯀꯣ ꯑꯗꯨ ꯈꯔ ꯃꯐꯝ ꯈꯔꯗꯗꯤ ꯇꯤꯇꯥ ꯈꯔꯗꯤ ꯇꯧꯔꯤ ꯍꯥꯏ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯅꯗꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯃꯣꯏ ꯃꯤ 6-7 ꯐꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤ ꯂꯣꯏꯅꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃ ꯃꯩꯇꯩ ꯃꯆꯥ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯨꯟꯗꯨꯗ ꯂꯩꯕꯀꯣ ꯆꯠꯄꯁꯨ ꯌꯥꯍꯜꯂꯣꯏ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯆꯠꯄꯁꯨ ꯑꯃꯠꯇ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯔꯣꯏ ꯍꯥꯏꯗꯅꯀꯣ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯀꯔꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅꯅꯦ ꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯌꯥꯝ ꯃꯥꯏꯅꯔꯅꯦꯕꯀꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯅꯠꯇꯦꯕ ꯁ꯭ꯇꯦꯠ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤꯅꯀꯣ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯇꯨꯗꯩꯗꯤ ꯌꯥꯝꯅ ꯂꯨꯅ ꯈꯜꯍꯜꯂꯒ तसेंबदीको लम हेलिबो मिसिंसे खरा खंगहलगा चै धारकांदा अदुम थोकचरकदबा पोनेबा कांगपोकबिदेगा तौसे ताबद पेंदेबा प्रजापति मोने कइनोने कांगपोकबी मी नेशनल हाईवे दबु छुक्कोइबजे नो हांदोकपो ngamद्रिबो सरकार दबु करिनो हंगेबको आई हाइसे सरकार की कनोबी वानते आइने यादब थबकनेबा मिगी हाईवे थतला लंबी कइनो दसु सुप्रीम कोर्ट की सुलेयबा यादे हबा नेशनल हाईवे दा मखोई की एनी डिमांड तो मतमदा मदुदै दा मखोई सिजिनबे यादे अंदु तौरिसि दगी मोदी ना सपोर्ट तौरिबनिना हाइबदी बेकिंग से मोय माने ओइरियबा वांगांगदसु अदुना मोयसे दुम खरा हरावबा हाइतारे हाउसिंग सिसु कुकी कांगुसु अदो तसेनको मखोई की चुरचांपुर कांगुजिनसिना पर्सनल ओइना को अमित शाह दंग ता हांगिगे कायबो वाहिसे कोई ताबे यावख्रेबको मनुंग द करिगुम खरदि लैबो माली है पाबुंग लोसिला अखोई लैरिबो मणिपुर प्रजा जिंचे सिदि वाबद खमथेंगे या अदो लोसिला कोजिदने को खुगी मणिपुर के मियो मोइना को लमदम सिदा लैरिबो प्रजा मियाम सिदा करि मेसेज कदि पिबिनिंग मेसेज आइबो अखोई गिदि हजि उपाय लैतबनिना मोइना थौसाबिदबनिना पेशेंट ओइबो तारे को मतम दु ngairaga karam kanda purnima oirakane do adu ngaibe phibam de le akoina tawruba chunga moy akoina hairaga su oiro tawriba condition je yam lui aduga rajniti kangbu singsina thawai yawbiragadi moina punchalaga amdang ta khairagadi yam thuna su oigadabo mali adugi asadu su ude tasingna udeba do मोदी कोई करिएनी आईगी सरकार ताम छूरगा लोरे हाबगी कंडीशन दा अजुदैदा कोई की मोइन कावरसु फूरसु खुपांग धारसु दुदा दुम लेबै भातम त अदु ngasi पावम ताई कोई दि हल्लोरनिना मिंगोन दे चैबसु पामजदे यामना पीस सोइना लाइफ से यामना शांति ओइनि हिंगदो मदुगी पुंसिदो पामजयो थगसरी अफब माइकेरोम द प्रोपोसु ओइसनु अहमद इसेगी मिंग अदुगा करी लमदगी लांजेनरकपनो अदु लांदो थे अहमद थेंगनगिबा अवाबा नुंगाइतबा म्यामदो खितंग तंबि सेरौदगिनी मिंग असेम इकासिनी सेमुंबी इकासिनी सेरौजे अखोनो ताजबदे अहमदि लांजे खरपगदि पीस कमिटी ग सेमदना खोतना लांजे के इफेक्ट तोमदेबा जगा दुदा को अदु इखंग खंगौदना मतुंगदि लान कुइना हुजंग्रबा तुंगद तौरेबको मंत्री जी ना हाउ निथौसिंजिगे लोइना पीस लेरे नोय पाखकनु चेनगनु हाइबदगी अखोइजे पोचै लोइसलमे लोइसलगा जो अमुकसु कछु तौरक्त्रेना लोइ लोसलुबा मैमदो लोइ पुथोए अदुगा अमुक थम्मे थम्बगी मतुंगजिददी अदुम चाखरे करिमबो कलौद्रे गाड़ी नुंगली लोइ चाखरे गाड़ी मचाजु मांगोनदा थादोगा लेरबे लोइ चाखरे गाड़ी चाखरे लोइ चाखरे चाखपा याब लोइ चाखरे अखोइने इमुंगदगी थोलकपदा छेलैजे फनेकसिगा फुरिसिगा ता छेलै अदुगा अदुदै चेंथोरकपदुना नोंमै मरता चेंथोरे यु मै थान थान चेंथोरे अहिंगदगी अखोइ अहिंदै चेंथोरगा मंत्री की युमजिदा लैरे लैबसिजु याम पाखले की अखोइजे लौथोकपिनबा मी बौ लैते अखोइजिबु हिंगारोइद्रा हाइना मोइगी मनुंगदिदा अंगांग चेनबदि कपनारे अदुबु उसिना चिन सिबागी गनप्रुब लागा खरा होंतोई अहिंगदा अदुगा अखोइना मु मथंगी नोंगालगा नोंदिन पुंग अमा तारकपा दाइदा होंतोकपिरे अदुजु याम वाना होंतोरे गाड़ी मनुंगजिदा उप्पगा लाए फॉरेस्ट लमगाइन अखोइगी अमा लै अदैदुदा इसाजे सुम फम्बबोगद फम ngam देब उफलगा
पाखटलगा लाएबा उजे लोय यानथलगा मोइन तुहल्ला थनमे थोंगला लकपैसिदा उजे थांतो इंगैसिदा मनिंग औ हंतो ममा हंतो खोइ जादाइदो लोय छिदरबा खल्लेबा स्याम वाना लाई खंगदे सेरौदगी थोलकपदे हिंगारोय हाना खल्ला थोलखरे अदो सेरौजे हजिकसे इसागी युमजे लोइना मै थादोकपिग्रे हाना हारेको अदो हानादि इंगना सिंगना लेरमे अदै लांजे हरकपदजु कैमता इफेक्ट लेरमदे अदो लांदुगी कनो कैम लेरमदे चैथेंजिको अदो खुतकता दुमाइना तोक्सलकपजे खरी करम्बा मौंगदगिनो क्रमाइना कराइदा लेरमिनो कुकी जिंजे क्रमाइना अदु सेरौजिदे यौरइनो हबदो अमतंग अखोई अदु यामनादि खंगदे अखोई थंगनाबा खुनगी कुकी दि खंगिको अदुगा मोगी असोमना कनोमदै लाकपा कुकी गैदुदि अखोइना मसकसु खंगदे अखोई खुन थंगनाबदुदि अदुम हानादैजु दुम कौनै ngangnai aduna kaisu tawro oidran khalle akhoi wakhanda khaldana ju ayamba ju loisal hogdabane kaisu tawro khoi kun thangna bani na moina ju khoi da kaisu tawdi akhoi na ju moida kaisu tawro da bani na moina ju tawro oi haina khalle ba khoi wakhanda di aduga khanghaudana tawro pado ahing da tawro pani akhoi ju ngawe ba yumda upuda paisa cha haure loin cha haure phiron cha haure akhoi gi kari haini maitai gi di leiri ba phiron me amje khajiki na te dana tongan tongan ba loin khaidok tro sora chatpagi luhong bagi adagi sanga bagi loin khaidoi aduguma mayam do khoi ju tolop charaga leiba ju natte yam wana leisan jabane adu hojikti loina sa haure adu akhoi wa khanji da kari khalam gani yong hingning bo phawrak tre akhoi hoji bok de su kari su tawbirak tri hoji bo adu akhoi ne sida lirik kem de cha khara chari ena nungam de nim ta ba dum leiri adu wa khandi yam nungai tre karam ba kan da akhoi ne yum da hana gi punchi dang na hanjal doije hanjaning di hanjaning e do ju kuki di leiri akhoi gi khund da de adun hanjan ba jingam de koi chalu ba bongam de hanjan ba dilara dana yungi phibam kramain tawrige habado adu chen thorak peng numi tu te nga se yum do karmain tawri ba yeng udari loina di chakhre haye gari ma sa ju yum gi mangon di cha aga tare adagi godres ta hapam ba paisa puthorok te cha aga ta lei cha ibara chak ta bra yaw puthorok pa nang dre nung dang chen thorok panina अदु तौरिबसे अखोइगी हजान लेमिनरिबे सेरौद लेबा कुकी जिंगदनो ओइगदुरा अनौबो लाइबजिदनो ओइदुरा करिनेन खालिबो मुझे अखोइना नुंदांग दो तौरपनिना अखोइगी खंगबा ngамудре मोइ मसक अखोइना खंगद्रे अदु खराजु यावरमगनी अदु हावजिदि हावनी लोइना अखोइ खलि सुमाइन दि खनबा ngамबय मोइ हाना लेमबा खुनजु दुम जावरमगदरन खले लंबी खंगबा मताकपा यावद्रदि मोइने एकता खंगबजु ngамबयबा yum chithadana sida yum lai sida marakta saba yum ju yawi khangiduna di lakai gi kuki khungi kuki yawrangani athapa gi mina di khangoyeba sini wari je somaina dum tawre duni khoi ji lipen da no magi khara sare na panglai de le wa khan ju nungai tre tumba ya da tumba gi guli bok de leiraga sare nungai ba budi oidre wari je sagi yum kai phiron pochai sana lupa paisa nungsa loina mak loira khanda kai tolai je isa da yaw pot khatani tolai je hairu da kana de si akhoi siradra na khanbadagi sidana hojik leibsidane mina khitang tawrokpadane wa je khangde kari haidoin haibam num khangde da yam nungai taba phawi karamba matamdana akhoi yumda le chattoi jena haidana अदु सेरौजे यामना कनो तौखिबसु नते हाबदि अखोइगी अदुमक मैतै ngakतना तारामिबनि अदु अखोइ हजिकसे हानगी फिबम दुदा हलक्के हायना हाइतादि करी कमाइन तरोगदि करम खोंथांग लोखलगदि हलक्प यानि काय खनगे हानगी पुंसी दुदा हानगी युमभम दुदा लैबा याबजे करम बायना तरोगदि लैबा यानि काय खले security matik chana thambiraba ade akhoi manakchida lairiba kuki jingje loina takthokpigraba aduragadi adumain taragadi leiba ngamgani aduna taragadi ngamba khoi hoji khoi nungthong aba lai ima gi jaga sida loina hoji khun taraga lairiba akhoi gade dum naknare imin adum unare ba khunja adu kuki de hoji loina lairi mogi de mayum jomai tharudri moina da akhoi gi thajabai wani aduna akhoi hoji chang baje chang babong ngamdadana leirini हजिकी हारिबा नुंथोन हारिबा जगा से दा ताराइबा कुकी सिंगसिदी सोमने हेक खंगपदगी ताराब्रा मोइ नौना तारकपुरा कमाइन तौ aina yumpa aiji yumpa maji serok de palakpa matamdadi adum leirami moji adu hana tarambo oiramgani aidi serogi serok de po aga serok de yumpa badi nateba lamam de pal wangu de gi palakpane serok da aina kha yumpa palakpadadi leirame adum अदो हजिकसे हानगी फिबम दुदा दमक हलकपसु ओइसनु सिदा सुम लेबा सिदा याबदि नते को होय नुंगाइतबदि मांग लेरमगदोरिमनेबा मोइना सिदा पिजर जो पिथा जो युम हाइबजे निंजंग दबंगम देबा निंजंगे
security yamdabanina moi raul loina kapchalakpanina security amani duna ngakpa ngamdeba hojikti yumai jakraba matung sidadi ngaeba phajana adu hana adugi plan do leiraga ngakpi ramagadi kitang dasu akoi cherau haibje cherau hoichi khulloirabani akoi di suruga chalaga leijaba ngakten tolop chaba yam jaugdeba adu maina tangkhat chalaga iral ithum ham du oin chakhiba sidadi noina thinga sai ngang den haibdo ngang yam ngang ngamdeba boy loi akoi no ji adugi man sang du tan chalu bada akoi si gi bana halani punchi tang kai chat leo chi adugi man sang du tang khalak bada ji punchi mayai chalak anda tumba loi re loi ra bani na hoji amu tang khalak bada de khoi na hal ora si garani cha ga di loi wa haurani ꯅꯨꯡꯉꯥꯏꯇꯕ ꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯁꯨ ꯏꯆꯦꯃꯅꯁꯨ ꯇꯝꯕꯤꯔꯤ ꯑꯗꯣ ꯂꯩꯀꯥꯏꯁꯦ ꯑꯗꯨꯃꯛ ꯄꯨꯟꯕꯗꯤ ꯑꯣꯏꯗꯣꯏꯅꯤꯅꯦꯀꯣ ꯍꯣꯏ ꯂꯝꯗꯤ ꯄꯨꯜꯂꯦꯕ ꯖꯒꯥꯗꯣꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕꯒꯦ ꯌꯨꯝꯂꯣꯝꯗ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯅ ꯀꯥꯏ ꯀꯥꯏꯗ ꯂꯩ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯁꯦꯔꯧꯗ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯃꯥꯟꯗꯣꯅꯦꯕ ꯌꯨꯝꯗ ꯍꯥꯏꯗꯤ ꯁꯦꯔꯧꯗ ꯈꯨꯟ ꯉꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯁꯦꯔꯧꯗ ꯇꯥꯏꯌꯦꯕ ꯑꯗꯣ ꯏꯔꯥꯡꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯁꯦꯔꯧꯗ ꯆꯪꯕꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯆꯪꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯁꯔꯀꯥꯔꯅ ꯐꯖꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯍꯥꯏꯗꯤ ꯌꯨꯝ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯕ ꯂꯩꯐꯝ ꯁꯥꯔꯒ ꯏꯁꯥꯒꯤ ꯌꯨꯝꯗ ꯁꯥꯗ꯭ꯔꯒꯁꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯌꯨꯝ ꯁꯥꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯉꯒ ꯌꯨꯝꯗ ꯁꯦꯔꯧꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯗꯨꯒ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯕ ꯁꯤꯃꯗꯤ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤꯡꯉꯤ ꯌꯨꯝꯗ ꯏꯁꯥꯒꯤ ꯈꯨꯟꯗꯨꯗ ꯆꯪꯉꯒ ꯂꯩꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯖꯒꯥꯅꯦꯅ ꯁꯥꯕꯗꯤ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯟ ꯍꯥꯏꯅ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦꯅ ꯁꯥꯔꯤꯕꯀꯣ ꯑꯗꯨꯗ ꯂꯩꯅꯕ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯗꯤ ꯂꯩꯅꯤꯡꯗꯦꯕ ꯆꯤꯡꯁꯨ ꯑꯣꯏꯕ ꯆꯤꯡ ꯑꯃꯗꯒꯤ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯆꯤꯡ ꯑꯃꯗꯒꯤ ꯍꯥꯎꯒ ꯍꯥꯏꯗꯤ ꯀꯨꯀꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯂꯥꯟ ꯅꯪꯉꯒ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨ ꯆꯤꯡ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯅꯤꯡꯗꯦꯕ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯕꯤꯅꯕ ꯍꯥꯏꯅ ꯁꯤꯜꯂꯤꯗꯣ ꯑꯗꯨ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯅꯕ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯀꯩꯅꯣ ꯇꯧꯍꯟꯕ ꯄꯥꯝꯃꯤ ꯍꯣꯏ ꯑꯗꯨꯃꯛꯁꯨ ꯇꯧꯕꯤꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯏꯁꯥꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯂꯩꯔꯤꯕ ꯖꯒꯥ ꯏꯆꯥꯒꯤ ꯏꯆꯥ ꯅꯨꯡ ꯄꯣꯛꯇꯅ ꯂꯩꯕ ꯖꯒꯥꯗꯣ ꯂꯩꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯂꯣꯏꯅꯃꯛ ꯂꯩꯒꯗꯣꯔꯤꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯗꯩ ꯁꯨꯝ ꯂꯩꯕꯁꯦ ꯀꯃꯥꯏ ꯇꯧꯔꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕꯁꯤꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯗꯤ ꯂꯩ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯍꯣꯏ ꯍꯥꯟꯅꯕꯨꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗꯕꯨꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯟ ꯍꯦꯛ ꯆꯦꯜꯂꯛꯄꯒ ꯁꯤꯗ ꯂꯩꯕꯗꯕꯨꯗꯤ ꯌꯥꯝ ꯀꯞꯄꯝꯃꯦꯕꯀꯣ ꯅꯨꯡꯇꯤꯒꯤ ꯍꯥꯏꯗꯤ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯄꯨꯔꯣꯏꯕꯗꯨꯒꯤ ꯈꯛꯀꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯑꯋꯥꯕ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯥꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯅꯤꯅꯀꯣ ꯍꯣꯏ ꯑꯋꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯋꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯒ ꯍꯥꯏꯗꯤ ꯅꯣꯛꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯂꯩꯕꯗꯒꯤꯗꯤ ꯉꯥꯏꯍꯥꯛꯄꯨꯗꯤ ꯀꯥꯎꯋꯦꯕ ꯑꯋꯥꯕꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯦꯝꯁꯤꯗ ꯂꯩꯕ ꯍꯥꯏꯁꯦ ꯍꯣꯏ ꯀꯦꯝꯁꯤꯗ ꯂꯩꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯥꯔꯉꯩꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯖꯅ ꯍꯣꯠꯅꯕꯤ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯃꯆꯟ ꯃꯆꯦꯗꯧꯅ ꯍꯥꯏꯗꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯈꯣꯠꯄ ꯑꯃ ꯂꯣꯏꯅ ꯆꯦꯟꯕꯤꯌꯦꯕ ꯐꯖꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯕꯨꯗꯤ ꯐꯖꯅ ꯇꯧꯕꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯨꯝꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯥꯗ ꯉꯥꯛꯏꯕ ꯁꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯅ ꯀꯔꯤ ꯄꯥꯎꯒꯗꯤ ꯇꯝꯕꯤꯔꯛꯄ ꯂꯩꯕꯒꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒ ꯍꯥꯏꯒꯦ ꯁꯣꯝ ꯌꯨꯝꯂꯣꯝꯒꯤ ꯐꯤꯕꯝꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯏꯔꯥꯡ ꯂꯩꯇꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏ ꯁꯦꯔꯧꯗ ꯀꯩ ꯍꯥꯏꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯍꯧꯖꯤꯛ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯃꯛꯇꯤ ꯅꯠꯇꯦꯗꯅ ꯌꯨꯝ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯃꯝꯒꯤ ꯌꯨꯝ ꯁꯥꯔꯒ ꯃꯥꯏ ꯆꯥꯛꯊꯣꯡ ꯄꯤꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯦꯔꯧꯗ ꯂꯩꯁꯤꯔꯥ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯩꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯗꯤ ꯌꯨꯝꯗ ꯁꯦꯔꯧꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯈꯨꯟꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒꯗꯤ ꯂꯩꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯅꯕ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯁꯤꯟꯕꯤꯌꯨ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯁꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯟꯅ ꯈꯨꯟꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯃꯛ ꯂꯩꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩꯕꯀꯣ ꯑꯗꯣ ꯂꯥꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯍꯥꯏꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯖꯒꯥꯗ ꯁꯣꯝꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯗꯅ ꯃꯥꯒꯤ ꯖꯒꯥꯗ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯦꯡꯉꯝꯒꯗꯣꯔꯤꯅꯦꯕꯀꯣ ꯃꯌꯥꯝꯗꯨꯗꯁꯨ ꯋꯥꯔꯤ ꯑꯃꯇꯪ ꯍꯥꯏꯕꯗꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯣꯏ ꯃꯌꯥꯝꯗꯨꯗ ꯇꯣꯈꯥꯏꯅ ꯂꯩꯃꯤꯟꯅꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗ ꯁꯦꯔꯧꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ
ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯍꯥꯏꯗꯤ ꯂꯥꯛꯑꯒ ꯁꯦꯔꯧꯗ ꯂꯩꯅꯕ ꯃꯌꯥꯝꯅꯁꯨ ꯁꯔꯀꯥꯔꯗ ꯍꯥꯏꯕꯤꯌꯨ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯔꯀꯥꯔ ꯁꯦꯔꯧꯗ ꯆꯪꯕ ꯀꯤꯌꯦꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩꯗ ꯂꯩꯔꯒ ꯂꯩꯕꯗꯣ ꯂꯩꯔꯣꯏꯁꯤ ꯁꯦꯔꯧꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯦꯔꯧꯗ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯅꯤ ꯊꯝꯕꯤꯔꯤꯕꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤꯁꯤ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯁꯦꯔꯧꯗ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅ ꯂꯩꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯁꯦꯔꯧꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯎꯅꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯀꯥꯞꯅꯈꯤꯕ ꯏꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯅꯤ ꯋꯥꯟꯗꯩ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯒꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥꯗ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯃꯤꯡ ꯑꯗꯨꯒ ꯀꯔꯤ ꯂꯝꯗꯩ ꯂꯥꯟꯖꯦꯟꯅꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯥꯄꯝ ꯗꯦꯕꯖꯥꯅꯤ ꯐꯕꯧꯆꯥꯎ ꯏꯈꯥꯏꯗꯒꯤ ꯂꯥꯛꯆꯕꯅꯦ ꯑꯗꯨ ꯅꯍꯥꯟ ꯑꯉꯥꯡꯁꯦ ꯇꯤꯌꯔ ꯒ꯭ꯌꯥꯁꯅ ꯀꯥꯞꯁꯜꯂꯛꯄꯗꯨꯗ ꯋꯥꯟꯊꯒꯦꯅ ꯃꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯋꯥꯟꯊꯔꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯁꯤ ꯂꯝꯕꯤꯁꯤꯗ ꯂꯤꯂꯦ ꯂꯥꯛꯆꯕ ꯑꯗꯨꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯏ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯄꯨꯂꯤꯁ ꯃꯌꯥꯝꯒ ꯉꯥꯛꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯨꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯛꯄꯗ ꯃꯩꯈꯨ ꯃꯌꯥꯝꯗꯨꯅ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯕ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅ ꯀꯩꯅꯣ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗꯨꯒ ꯑꯅꯛꯄ ꯃꯤꯅꯤꯠ 2-3 ꯆꯣꯟꯊꯔꯝꯃꯗꯤ ꯑꯉꯥꯡꯁꯦ ꯂꯩꯇꯕꯁꯨ ꯌꯥꯏ ꯑꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯗꯨꯒꯤ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯦꯗꯚꯥꯟꯁꯇ ꯄꯨꯈꯠꯄꯤꯔꯦ ꯃꯌꯥꯝꯅ ꯚꯣꯂꯨꯟꯇꯤꯌꯔ ꯀꯩ ꯃꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯤꯗꯅ ꯑꯗꯨꯗꯨꯒ ꯑꯉꯥꯡꯁꯦ ꯑꯣꯛꯁꯤꯖꯦꯟ ꯅꯨꯡꯖꯦꯟ ꯍꯥꯞꯆꯜꯂꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯧꯕ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯀꯟꯕ ꯉꯝꯍꯧꯋꯦ ꯑꯗꯨꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯤꯅꯤꯠ ꯈꯤꯇꯪ ꯆꯣꯟꯊꯔꯝꯃꯒꯗꯤ ꯁꯣꯏꯒꯅꯤ ꯍꯥꯏꯕꯐꯥꯎꯗ ꯍꯥꯏꯔꯛꯏꯕꯅꯤꯅ ꯑꯗꯣ ꯏꯁꯥꯒꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯂꯥꯟ ꯆꯦꯜꯂꯦ ꯏꯁꯥꯒꯤ ꯖꯒꯥꯗꯨꯗꯀꯣ ꯌꯨꯝ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯈꯔ ꯁꯥꯐꯅꯤ ꯍꯥꯏꯅ ꯆꯦꯜꯂꯒ ꯁꯤꯗ ꯑꯃꯨꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯁꯤꯗꯩꯁꯤꯗ ꯐꯥꯎꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯗꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯂꯥꯟ ꯅꯪꯗꯅ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯏꯆꯥꯁꯦ ꯑꯃꯨꯛ ꯃꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯃꯔꯥꯏꯕꯛ ꯊꯤꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯂꯥꯟꯁꯤꯗ ꯆꯦꯟꯕꯒꯤ ꯁꯔꯨꯛꯁꯦ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯆꯪꯕ ꯌꯥꯍꯟꯕꯤꯌꯣ ꯁꯔꯀꯥꯔꯅ ꯌꯥꯅꯕ ꯄꯨꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯌꯨꯝꯗ ꯂꯩꯖꯒꯦ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯨꯏꯁꯨ ꯌꯨꯝ ꯍꯥꯏꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯖꯅꯤꯡꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯏꯄꯨꯔꯣꯏꯕꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯄꯨꯔꯣꯏꯕꯗꯣ ꯑꯩꯒ ꯅꯍꯥꯟ ꯆꯠꯃꯤꯟꯅꯕꯅꯦ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯩꯗꯣꯛꯑꯣꯅ ꯏꯔꯥꯡ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯗꯨꯗ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯑꯩ ꯑꯉꯥꯡꯁꯦ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄ ꯌꯥꯗꯦꯅ ꯑꯩ ꯍꯜꯂꯛꯄꯅꯦ ꯃꯥ ꯍꯧꯖꯤꯛꯁꯤꯗ ꯂꯩꯌꯦ ꯃꯥꯁꯨ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯨꯝꯒꯤ ꯐꯤꯕꯝꯗꯤ ꯀꯔꯝꯍꯥꯏꯅ ꯂꯩꯔꯤ ꯀ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯒꯦ ꯌꯨꯝꯒꯤ ꯐꯤꯕꯝꯗꯤ ꯃꯤꯕꯨꯗꯤ ꯈꯔ ꯍꯟꯖꯟꯅꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕꯅꯤꯅ ꯅꯣꯏꯗꯤ ꯏꯔꯥꯡ ꯅꯨꯡꯂꯥꯡꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯇꯝ ꯈꯤꯇꯪꯒ ꯂꯩꯒꯣ ꯑꯗꯨꯒ ꯑꯉꯥꯡ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅꯗꯤ ꯍꯥꯏꯔꯛꯑꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯐꯥꯎꯆ ꯏꯈꯥꯏꯗ ꯍꯟꯖꯤꯟꯕ ꯌꯥꯅꯤꯕꯨꯗꯤ ꯍꯥꯏꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯤꯗ ꯂꯩꯕꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯒꯗꯤ ꯃꯥꯌꯣꯛꯅꯔꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯗꯤ ꯂꯩ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯀꯩꯝꯇ ꯂꯩꯖꯗꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯖꯩ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯟꯕꯤꯗꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤ ꯑꯗꯨ ꯅꯍꯥꯟꯁꯨ ꯁꯤꯗ ꯂꯩꯕ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯗꯥ ꯔꯟꯖꯨ ꯍꯣꯏꯒꯤ ꯌꯨꯝꯗ ꯗꯥ ꯔꯟꯖꯨꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯍꯟꯕꯤꯌꯦ ꯃꯇꯦꯡ ꯄꯥꯡꯕꯤ ꯃꯥꯅ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯣ ꯑꯋꯥ ꯑꯅꯥꯗ ꯗꯥ ꯔꯟꯖꯨ ꯍꯥꯏꯁꯤꯅ ꯀꯅꯥ ꯗꯥ ꯔꯟꯖꯨ ꯚꯣꯂꯨꯟꯇꯤꯌꯔ ꯔꯤꯂꯤꯐꯀꯤ ꯀꯃꯤꯇꯤꯅꯦꯕꯀꯣ ꯃꯥꯅ ꯃꯌꯥꯝꯁꯦ ꯂꯩꯕ ꯌꯥꯗꯕꯗꯨꯗ ꯂꯣꯏꯅ ꯔꯤꯂꯤꯐꯁꯤ ꯂꯩꯕ ꯃꯤꯉꯩꯁꯦ ꯃꯣꯏꯗ ꯂꯣꯏ ꯂꯩꯍꯟꯕꯤꯌꯦ ꯗꯗꯥ ꯍꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯁꯤꯟꯗꯅ ꯂꯥꯡꯗꯅ ꯅꯨꯃꯤꯠ 2 ꯂꯩꯍꯟꯕꯤ ꯗꯗꯥ ꯍꯣꯏꯅ ꯃꯣꯏꯗ ꯊꯝꯕꯤꯌꯦ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣই ꯂꯩꯕ ꯌꯥꯗꯕꯗꯨꯗ ꯗꯗꯥ ꯍꯣꯏꯅ ꯀꯧꯁꯜꯂꯒ ꯂꯩꯍꯟꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯗꯗꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡꯅꯦꯕꯀꯣ ꯄꯤꯕꯤꯔꯤꯕꯗꯣ ꯑꯗꯣ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯃꯛ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯊꯥꯒꯠꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥ ꯔꯟꯖꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯥꯎꯆ ꯏꯈꯥꯎꯗ ꯍꯥꯟꯅꯒꯤ ꯖꯒꯥꯗꯨꯗꯅꯦꯀꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯍꯟꯖꯤꯟꯕ ꯌꯥꯅꯤ ꯀ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯒꯦ ꯃꯤꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯅꯔꯦꯕ ꯂꯩꯅꯕꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯄꯤꯛꯄꯅꯤꯅ ꯍꯟꯖꯟꯕꯗꯣ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡꯒꯨꯝꯅ ꯂꯩꯕ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯩꯅꯣ ꯀꯨꯀꯤ ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯏꯃꯨꯡꯗꯨꯗ ꯑꯩꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯑꯒ ꯅꯨꯡꯗꯥꯡ ꯇꯨꯝꯃꯤꯉꯩꯗ ꯊꯝꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯏꯆꯥꯁꯤꯡꯁꯦ ꯄꯤꯛꯄꯁꯤꯗ ꯑꯗꯨꯗꯨꯒꯤ ꯀꯤꯖꯕꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯈꯜꯁꯦ
ꯀꯔꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯣꯛꯀꯅꯦꯅ ꯈꯟꯒꯦꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤ ꯊꯝꯕꯤꯔꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕꯁꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯕꯤꯔꯕ ꯃꯇꯝꯗꯗ ꯑꯋꯥꯕ ꯀꯣꯛꯀꯗꯧꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯃꯨꯛ ꯑꯩꯅ ꯎꯅꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯈꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯟꯅꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯒꯤ ꯃꯤꯡ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯃꯤꯇꯤꯁꯦ ꯀꯩ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯩ ꯃꯤꯡ ꯑꯥꯔ ꯀꯦ ꯔꯟꯖꯨ ꯀꯧꯏ ꯑꯩ ꯁ꯭ꯀꯨꯜ ꯆꯤꯡꯌꯥꯈꯝꯂꯛꯇꯒꯤꯅꯤ ꯑꯗꯨꯒ ꯀꯃꯤꯇꯤꯁꯤꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯟꯖꯦꯟꯅꯔꯛꯄ ꯏꯟꯃꯦꯠꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩ ꯃꯁꯤꯡꯁꯦ ꯀꯌꯥꯅꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯂꯝꯗꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗꯗꯤ 93 ꯃꯨꯛ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯒꯤ ꯆꯥꯛꯇꯕꯁꯨ ꯂꯥꯟꯖꯦꯟꯅꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯇꯕꯁꯤꯡꯁꯦ ꯃꯥꯒꯤ ꯈꯨꯟꯗ ꯆꯪꯕ ꯌꯥꯕꯒꯤ ꯈꯔ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯈꯔ ꯑꯃꯗꯤ ꯍꯟꯅꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ 53ꯒꯨꯝꯕ 53ꯒꯨꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯟꯃꯦꯠ ꯑꯣꯏꯅ ꯂꯩꯔꯤ ꯀꯔꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏꯁꯦ ꯁꯦꯔꯧꯒꯤꯅ ꯈꯔ ꯌꯥꯝꯃꯦ ꯁꯦꯔꯧ ꯌꯥꯎꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯔꯤ ꯃꯣꯔꯦ ꯌꯥꯎꯔꯤ ꯑꯗꯒꯤ ꯁꯨꯒꯨꯅꯨꯁꯨ ꯈꯔ ꯌꯥꯎꯔꯤ ꯑꯗꯒꯤ ꯀꯩꯅꯣꯗꯒꯤꯁꯨ ꯐꯧꯖꯈꯥꯏꯗꯒꯤꯁꯨ ꯈꯔ ꯌꯥꯎꯔꯤ ꯃꯆꯤꯒ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯤ 52 ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯏꯟꯃꯦꯠ ꯑꯣꯏꯅ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯅ ꯑꯗꯩ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯊꯝꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯀꯣ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯣ ꯑꯅꯥ ꯂꯥꯏꯌꯦꯡꯕꯨ ꯑꯣꯏꯔꯣ ꯀꯅꯥꯅ ꯐꯥꯏꯅꯥꯟꯁ ꯇꯧꯕꯤꯔꯤ ꯀꯅꯥꯅ ꯃꯦꯅꯦꯖ ꯇꯧꯕꯤꯔꯤ ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯃꯁꯤ ꯍꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯕ 8 ꯀꯣ ꯀ꯭ꯂꯕ 8ꯅ ꯑꯩꯈꯣꯏꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕꯥꯛꯀꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯦ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯀ꯭ꯂꯕ 8ꯁꯦ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯖꯨꯟꯒꯤ ꯇꯥꯔꯤꯛ 2ꯁꯤꯗꯒꯤ ꯍꯧꯖꯔꯛꯄꯅꯤ ꯃꯇꯝ ꯍꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯃꯌꯥꯝꯒꯤ ꯊ꯭ꯔꯨꯗꯒꯤ ꯂꯩꯕ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯌꯥꯝꯁꯤꯅ ꯑꯉꯝ ꯄꯨꯊꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯌꯥꯝꯁꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁ꯭ꯄꯤꯀꯔꯅꯁꯨ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯏ ꯑꯗꯩ ꯀꯣꯟꯅ ꯃꯊꯪ ꯖꯨꯂꯥꯏ ꯍꯧꯔꯛꯄꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯩꯁꯥ ꯑꯣꯏꯅꯁꯨ ꯆꯦꯡ ꯑꯣꯏꯅꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯗꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯅ ꯍꯥꯟꯅꯗꯤ ꯄꯥꯡꯉꯛꯄ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯃꯣꯏꯕꯨ ꯈꯤꯇꯪ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯄꯅ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯟꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣই ꯍꯧꯖꯤꯛ ꯆꯂꯥꯏꯖꯔꯤꯕꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯦꯖ ꯒ꯭ꯔꯨꯞꯅꯤꯀꯣ ꯃꯌꯥꯝ ꯑꯃ ꯆꯍꯤꯁꯦ ꯑꯃꯒ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯝꯍꯥꯏꯅ ꯁꯦꯟꯅꯕꯤꯔꯤ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯝꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯂꯩ ꯃꯁꯤꯅꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯥꯌꯣꯛꯅꯔꯤꯁꯤ ꯑꯩꯈꯣꯏ ꯑꯅꯥꯕꯁꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯔꯤꯌꯥꯁꯤ ꯌꯥꯏꯁ꯭ꯀꯨꯜꯗ ꯅꯠꯇꯅ ꯆꯤꯡꯉꯥ ꯃꯊꯛꯇ ꯍꯧꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯂꯦꯟ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯂꯩꯕꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯗꯦꯡꯒꯤꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯃꯨꯛ ꯂꯥꯏꯅꯥ ꯑꯃꯃꯨꯛ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯟꯗꯣꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯁꯃꯥꯖ ꯁꯦꯛꯀꯤꯗꯁꯨ ꯑꯩꯈꯣꯏ ꯁꯃꯥꯖ ꯁꯦꯛꯀꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯗꯦꯡꯒꯤꯒꯤ ꯀꯥꯡꯁꯤ ꯂꯩꯇꯕꯗꯤ ꯃꯥꯜꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃ ꯑꯩꯈꯣꯏ ꯇꯤꯀꯦꯟ ꯁꯦꯔꯧꯗꯒꯤ ꯃꯍꯥꯛꯁꯨ ꯅꯥꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯨꯄꯥ 10,10-20 ꯆꯪꯗꯅ ꯑꯩꯈꯣꯏ ꯀꯟꯅ ꯂꯥꯌꯦꯡꯖꯗꯅ ꯃꯥ ꯐꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯗꯒꯤ ꯔꯟꯖꯅꯥꯅ ꯌꯨꯝꯅꯥꯝ ꯔꯟꯖꯅꯥꯅ ꯍꯧꯖꯤꯛ ꯃꯥ ꯅꯥꯔꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯆꯔꯨꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯩꯕ ꯄꯦꯂꯦꯠ ꯀꯥꯎꯟꯗꯣ ꯈꯤꯇꯪ ꯋꯥꯡꯕꯅ ꯃꯥ ꯌꯨꯝꯗ ꯑꯗꯨꯝ ꯁꯃꯥꯖ ꯁꯦꯛꯀꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯅ ꯃꯥꯁꯦ ꯗꯤꯁꯆꯥꯔꯖ ꯇꯧꯊꯣꯛꯄꯤꯔꯛꯑꯦ ꯉꯔꯥꯡ ꯑꯗꯨꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯀꯨꯂꯕꯤꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯥꯕꯂꯨꯒꯅ ꯀꯟꯅ ꯆꯦꯟꯗꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯅꯥꯕꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯁꯦꯛꯀꯤꯁꯤꯗ ꯃꯍꯥꯛ ꯗꯦꯡꯒꯤ ꯅꯥꯔꯒꯁꯨ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯂꯩꯀꯟꯅꯅ ꯍꯣꯠꯅꯖꯔꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯕꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯕꯕꯤꯅꯥꯒ ꯑꯩꯈꯣꯏ ꯑꯦꯁꯤꯌꯥꯟꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯒꯅꯣꯁꯤꯁ ꯁꯦꯟꯇꯔ ꯑꯣꯏꯕ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯃꯥꯖ ꯁꯦꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯦꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯁꯤꯗ ꯁꯨꯝ ꯑꯗꯨꯃꯛ ꯂꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯃꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯗ ꯃꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯗꯨꯗ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯑꯕꯀꯣ ꯑꯗꯣ ꯁꯔꯀꯥꯔꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅꯀꯣ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯃꯣꯏꯁꯦ ꯍꯥꯟꯅ ꯐꯤꯕꯝꯗ ꯂꯩꯕ ꯌꯥꯅꯤꯒ ꯈꯟꯕꯤ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯤ ꯑꯩꯈꯣꯏꯒꯤꯅ ꯃꯥꯏꯀꯩꯗꯒꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛ
ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯀꯟꯅꯁꯨ ꯂꯥꯎꯕꯤꯔꯤ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3 ꯍꯧꯔꯛꯄ ꯑꯁꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯒꯗꯕ ꯀꯨꯀꯤꯁꯤꯡꯅ ꯑꯗꯨꯝ ꯃꯤꯡ ꯑꯩꯈꯣꯏ ꯄꯟꯗꯕ ꯌꯥꯗꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯃꯣꯔꯦꯗ ꯑꯗꯒꯤ ꯃꯣꯔꯕꯨꯡꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯦ 3 ꯅꯠꯇꯕ ꯀꯨꯏꯠ ꯃꯩꯇꯩꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯅ ꯊ꯭ꯔꯦꯇꯟ ꯇꯧꯅ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯐꯣꯔꯦꯁꯀꯤ ꯔꯤꯖꯥꯔꯞꯇ ꯂꯩꯁꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯚꯤꯛꯁꯟ ꯇꯧꯔꯨꯕ ꯑꯗꯒꯤ ꯃꯣꯏꯅ ꯄꯥꯝꯗꯕ ꯈꯔ ꯑꯩꯈꯣꯏꯒꯤ NRC ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯣꯄꯤꯁꯤꯗꯩꯁꯤꯗ ꯇꯨꯡꯒꯤ ꯁꯨꯔꯣꯟ ꯆꯥꯔꯣꯟꯗ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯂꯣꯏꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯂꯣꯏꯅ ꯃꯥꯡꯃꯤꯟꯅꯒꯗꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯡꯉꯨꯕꯗ ꯃꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯑꯒ ꯁꯔꯀꯥꯔꯗꯗꯤ ꯇꯧꯗꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯔꯨꯡ ꯃꯪꯂꯥꯗ ꯑꯩꯈꯣꯏ ꯐꯧꯖꯈꯥꯏꯗ ꯅꯠꯇ꯭ꯔꯒ ꯀꯪꯕꯥꯏꯗ ꯌꯨꯝ ꯃꯩ ꯊꯥꯔꯛꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦꯕ ꯁꯔꯀꯥꯔꯅ ꯊꯤꯡꯉꯗꯤ ꯁꯔꯀꯥꯔꯒ ꯇꯧꯅꯕꯤꯔꯣꯕ ꯄꯨꯂꯤꯁꯇ ꯇꯧꯕꯤꯔꯣ ꯑꯣꯟꯁꯤꯜꯂꯒ ꯇꯧꯔꯛꯏꯁꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤꯁꯦ ꯄꯣꯄꯤꯒ ꯃꯔꯤ ꯂꯩꯅꯔꯤꯔ ꯑꯗꯒꯤ ꯐꯣꯔꯦꯁꯠꯀ ꯃꯔꯤ ꯂꯩꯅꯔꯤꯔ ꯅꯠꯇ꯭ꯔꯒ ꯃꯣꯏ NRCꯒ ꯃꯔꯤ ꯂꯩꯅꯔꯤꯔ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯇꯥꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯐꯥꯏꯠ ꯇꯧꯅꯕ ꯋꯥꯔꯗ ꯀꯨꯝꯊꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯁꯤꯜꯂꯛꯄꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯣꯏꯗ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯥꯔꯊ ꯍꯟꯗꯣꯛꯄ ꯉꯝꯗꯦꯕ ꯑꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥꯗ ꯑꯩꯈꯣꯏ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯌꯥꯝ ꯑꯃ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯉꯁꯤ ꯁꯃꯥꯖ ꯁꯈꯤꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯤ ꯃꯣꯔꯦꯗꯒꯤ ꯅꯠꯇ꯭ꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯁꯦꯔꯧꯗꯒꯤ ꯆꯦꯜꯂꯛꯏꯁꯤꯡꯁꯦ ꯃꯣꯏ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃꯇ ꯅꯠꯇꯦꯕ ꯑꯗ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯇꯥꯜꯂꯛꯏꯁꯦ ꯃꯣꯏꯒꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯌꯥꯝ ꯆꯦꯟꯕꯗ ꯃꯣꯏ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯣꯔꯤꯅꯣꯕ ꯑꯗꯨꯏꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯃꯣꯏꯒꯤ ꯀꯣꯛꯇꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯁꯥꯟꯅꯔꯤꯗꯣ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯝꯃꯤꯅꯣ ꯀꯔꯤ ꯄ꯭ꯂꯥꯅꯤꯡꯅꯣ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯃꯣꯏ ꯌꯥꯝ ꯊꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯒꯅꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯄꯨꯟꯁꯤꯗ ꯃꯣꯏ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯅꯁꯨ ꯀꯨꯀꯤꯅꯁꯨ ꯌꯥꯝ ꯊꯨꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯗꯣ ꯍꯦꯟꯅ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯔꯀꯥꯔꯅꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯀꯨꯀꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯉꯤꯁꯤꯗ ꯅꯍꯥꯟ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5-6ꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ 2 ꯀꯨꯀꯤꯅ ꯍꯥꯠꯈꯤꯕꯒꯤ ꯔꯦꯂꯤ ꯆꯠꯄꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯂꯥꯛꯄꯗꯨ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡ 2ꯁꯤꯒꯤ ꯃꯥꯒꯤ ꯖꯁꯇꯤꯁ ꯐꯪꯅꯕ ꯇꯧꯕꯗꯨ ꯌꯥꯝ ꯔꯥꯏꯠꯐꯨꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤꯅꯤ ꯆꯠꯂꯤꯗꯨ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯃꯔꯝ ꯆꯥꯕ ꯄꯣꯠꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯁꯤꯒ ꯃꯥꯏꯒ ꯑꯗꯨꯒ ꯇꯧꯕꯤꯗꯨ ꯂꯣꯏꯅ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯁꯥꯠꯂꯧꯅ ꯍꯦꯛꯇ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯒ ꯁ꯭ꯋꯥꯏꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯊꯝꯃꯛꯄꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣই ꯁꯃꯥꯖ ꯁꯈꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯄꯤꯛꯕ ꯊꯥ 3ꯗ ꯉꯥꯏꯔꯤꯕ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯉꯥꯡꯗꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯄꯨꯈꯠꯍꯧꯗ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯗꯨ ꯄꯨꯈꯠꯄ ꯂꯣꯏꯔꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯦꯝꯄꯁꯇ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯃꯧꯕ ꯃꯌꯥꯝ ꯇꯥꯏ ꯑꯗꯨ ꯁꯤꯗ ꯂꯩꯕ ꯏꯟꯃꯦꯠ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦ ꯑꯉꯥꯡ ꯑꯃꯃꯨꯛ ꯀ꯭ꯂꯥꯁ 12 TGꯗ ꯁꯤꯗꯒꯤ ꯀ꯭ꯂꯥꯁ 12 ꯀꯥꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧꯗꯒꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯨ ꯑꯃꯨꯛ ꯋꯥꯟꯊꯔꯛꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏꯁꯤ ꯑꯦꯗꯚꯥꯟꯁꯁꯤꯗ ꯑꯃꯨꯛ ꯄꯨꯈꯠꯂꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯃꯣꯏ 2 ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗꯤ ꯃꯩꯈꯨ ꯅꯨꯡꯈꯨ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯚꯣꯂꯟꯇꯤꯌꯥꯔ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯉꯝꯗꯅ ꯌꯥꯝ ꯑꯋꯥꯕ ꯐꯤꯕꯝꯗ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯁꯣꯔ ꯋꯥꯟꯊꯒꯦ ꯇꯧꯕꯗ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯂꯞ ꯄꯨꯁꯟꯖꯔꯒ ꯃꯣꯏ 30-40ꯁꯦ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯤ ꯋꯥꯔꯤꯉꯩꯗꯨꯗ ꯁꯤꯗ ꯂꯩꯔꯤꯁꯤ ꯂꯥꯟ ꯆꯦꯟꯅꯔꯛꯇꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯈꯤꯇꯪꯗꯁꯨ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯐꯪꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯁꯤ ꯅꯣꯔꯃꯦꯜꯁꯤ ꯐꯪꯅꯕꯅ ꯀꯟꯅ ꯍꯣꯠꯅꯩ ꯃꯔꯛꯁꯤꯗꯅꯦꯕ ꯇꯧꯔꯛꯏꯕ ꯀꯩꯅꯣ ꯑꯃꯨꯛꯁꯨ ꯆꯦꯜꯍꯜꯂꯦꯕ ꯆꯦꯜꯂꯒ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯏꯟꯃꯦꯠ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯆꯦꯜꯍꯜꯂꯦꯕ ꯐꯣꯔꯁ ꯃꯨꯚ ꯇꯧꯔꯦꯕ ꯆꯠꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯤꯕ ꯀꯦꯝꯄꯁꯁꯤꯗ ꯂꯣꯏꯅ ꯃꯩꯈꯨ ꯅꯨꯡꯈꯨꯅ ꯂꯣꯏꯅ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯤꯠ ꯅꯥ ꯇꯣꯞꯇ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯗ ꯑꯉꯛꯄ ꯅꯨꯃꯤꯠ 1-2ꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯇꯥꯏꯅꯗꯣꯏꯁꯦ ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯤꯇꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ
ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯏ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯔꯤꯉꯩꯗ ꯑꯃꯨꯛ ꯄꯥꯝꯕꯤꯌꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯑꯗꯨꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯀꯨꯀꯤꯁꯨ ꯌꯥꯝ ꯊꯨꯅ ꯋꯥꯈꯜ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯁꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯥꯝ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅꯀꯣ ꯍꯟꯖꯜꯂꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯔꯗ ꯑꯃꯒ ꯂꯥꯎꯅꯕ ꯑꯃꯒ ꯑꯃꯨꯛ ꯀꯥꯞꯅꯕ ꯑꯃꯒ ꯇꯧꯕꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯋꯥꯔ ꯑꯁꯤ ꯆꯠꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯅꯣꯡꯂꯩ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨꯃꯛꯁꯨ ꯍꯣꯠꯅꯕꯤꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈ꯭ꯔꯦ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯀꯌꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯕ ꯁꯃꯥꯖꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯗ ꯑꯗꯨꯃꯛ ꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤ ꯍꯥꯏ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯗ ꯑꯗꯨꯃꯛ ꯀꯞꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯑꯃ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ISTVꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ